Ngahak lepamaga thawa sadabi wa ngangba hore. Ima, wayam nganganu. Swaidane wireless na kong napiko. Kanaroi ko. Tumdaba mi haudokpa energy loss oinabani. Ai tumge haudok lawo. Panthoi khon kalap lauramlaga magi kala changkhre. Somdana pardar marumda lumduna wari tariba Premila khoidau thitpana loire. Phamungda muka khattuna ishau langi. Angang am hoibagine nungsifam sunglei hek leiteda. Onthokna leikrak chatkhei rasidi kangiba. Khangnidana aina kaidorakieng. Chaninga chani suninga suni phamja jagi. Iwagi maral kanana kari haidori ikusini. Somdana pati sor asangba mohandoklaga machabu warauna. Upai leiraktaba matamdane aigi i maribu henba leitabani. Nupadi nupa oina lei. Nangi nupibu nangna lamjing. Nupi matung inage khanganu ko. Chalo chalo patharoro. Ima su patharage. Ima aigi ma de amakhaktani. Nupidi chamarak thirasu yai. Nachabu thazabi. Imagi wahi khuding nachana artha khangi. Wa khara sitang hairamlaga kada changkhre. Ka yaurakpaga Premilana. Wari saba loibirabo. Michang sanga yamba noina mamchagi wari se onthokna su koikre. Haying di tha phare yumda chatlagane aisu ima unaruge. Pari hoi mai haide mamit tamak yengi. Tanja da phone khinglei Mani Chandra calling. Pari phone do paikhatli. Hello, bhai. Lohong ki badai yam lemkre. Hello hai fao rasi happy duna kaino. Lohong ki badai ne mutse phaire adai ne. Kaidorage kaino. Nang asai beng ta ayuna balambro. Lame. Warim ta sanase. Phone paina thongdo hangdoklaga mapalomda thorei. Premila wari tarambadagi fog haugatlaga parida tamo kaidano kada saba yadaba wari dubo aphawa phawi kanagino. Somda Mani Chandra laurakliba makholu tabada noi heroin lo laurido. Bed oleda heroin pham thadokre adoini aina mapan thoreisi. Kai watano dude adudi nangna bet no paraba. Hera aide heroirida lesaring aide heroin oirambani. Lohong nonganbadagi pura bed onkre. As loire parese kai wari no hairo. Lonam ta piyo bai. Ai mathayam sari adogini. Kai gi mathano lon loro ke doge aino. Sel puraga hina matha saroidro. Imai pension book to bando ke dauni. Ai gi sel thaba ko na tabagi mingonda bandan thamami. Thoisu college tami bani na sel gi darkar khara oire bai. Ai gi tolok ngai leradi ima se BP pokhai bana halani. Mamau nupi na marolama sani lairimbi oibani. Sani meeting taraktrenge pension book to imagi makhuta sinagi. Natradi ai ima hatpa papu badari. Mani Chandra na noklaga sani lairimbi aisin. Adudi bengtam tang chathoro aduga bhajan khanarasi. Hoine adugi wari sage na ngasai do lambani. Nangdi thaba ma chathokre na hairakpa. Masidi inspection chalubani. Loiraga yumda dum halle. Staff amana nangla amena hairakpagi aishu phone tawraisini. Ngai khone Premila dubo aisari ngai gyan sutta ta khidaine. Aduga bed ole haise kaino yam thajadi. As gyan gi wade aisari ngai da loin tahora mal. Lakta ngai ribani na phujei basu nungai tab. Thoiga su hakto na bayade. Nungdang tongan cha se takpada ai dinang sumi sai wal. Tongan cha se hairaktradi tumba yadre mi aibo. Hera aduidi amuktang yade haiba khangalu. Nupa ani sudana tongan cha ni haisu natab. Nathanta poga imagi seba phautom ningdradi nangshu pura mori ole he dude. Luhong tha phabada mori olade chahi phadringe da chuhi dotpirani ne nang soid take care ita mori. Heraibo nangsu aibu ya badawna nangsu nupi dhira khang aigi dasa se nangda taroi haningai leite. 4G gi yuk sidane mi noknano khudakta churungbani. Hoine yengna taridana wam de habige he. Nupa ikhoina nakong ani palise kaigino khangbro. Adu khangdana nupi hana thining koba aphau sadan thabak tawri na nupi ga thok thijili ha nana ton phau phat paloi driba nangna. As yam khangki bai wani ne dude. Haironi nupa ikhoina nakong ani pan bai maram nupi na ni palisina ga dobage. Hairadra ne ibo. Yam paktabi da khar kanu ko. Hoide ai gi leijaba gyan losing se munna taw ko. Nupa ikhoina nakong ani palise nakalamana nupigi nakalamana ima ipa ichilinau singi
ꯇꯥꯕꯩ ꯁꯔꯨꯛ ꯑꯣꯏꯒꯗꯕ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯊꯕꯛꯇꯤ ꯌꯥꯗ꯭ꯔꯦ ꯇꯥꯊꯣꯛ ꯇꯥꯁꯤꯟꯗꯤ ꯌꯥꯏ ꯅꯥꯀꯜ ꯑꯅꯤꯃꯛ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯊꯝꯕꯤꯗꯧꯕ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯗꯤ ꯀꯨꯏꯔꯔꯣꯏ ꯃꯣꯔꯥꯗ ꯐꯅꯦꯛ ꯊꯥꯔ ꯐꯝꯗꯧꯕ ꯅꯨꯄꯤꯅ ꯅꯥꯀꯣꯡ ꯑꯅꯤ ꯄꯥꯜꯂꯤꯁꯤꯗꯤꯅꯦ ꯑꯃꯅ ꯇꯥꯔꯒ ꯑꯃꯗ ꯐꯥꯎꯗꯣꯛꯈꯤꯅꯕ ꯕꯦꯡꯀꯤ ꯇꯔꯝꯗ ꯍꯥꯏꯔꯒꯅ ꯑꯃꯅ ꯀ꯭ꯔꯦꯗꯤꯠ ꯑꯃꯅ ꯗꯦꯕꯤꯠ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯁꯥꯟꯅꯕꯒꯤ ꯂꯩꯇꯦꯡꯒꯤ ꯄꯥꯟꯖꯕꯅꯤ ꯅꯨꯄꯤꯗ ꯑꯆꯦꯠꯄ ꯋꯥ ꯍꯥꯏꯔꯨꯅꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯅꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯃꯄꯣꯛꯀꯤ ꯌꯥꯎꯔꯛꯇꯕ ꯃꯆꯤꯡ ꯐꯨꯗꯣꯛꯎ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯨ ꯌꯥꯔꯦ ꯑꯇꯥꯕꯈꯩ ꯇꯥꯍꯧꯔꯣ ꯇꯥꯗꯕꯈꯩ ꯇꯥꯔꯣ ꯑꯩ ꯐꯣꯟ ꯊꯝꯃꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯥꯏ ꯐꯣꯟ ꯊꯝꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤꯕ ꯃꯥꯒꯤ ꯀꯥꯔꯟꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯀꯥꯔꯟ ꯑꯣꯏꯔꯁꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯈꯤꯕꯗꯧꯅ ꯇꯧꯔꯤꯅꯦ ꯄꯥꯔꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯥꯗ ꯆꯪꯉꯛꯄꯅꯤ ꯄ꯭ꯔꯦꯃꯤꯂꯥꯅ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯊꯤꯜꯂꯨ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯜꯂꯤ ꯀꯔꯤꯒꯤ ꯍꯥ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯅꯨꯄꯤ ꯅꯣꯏ ꯃꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯕꯤꯗꯕ ꯇꯥꯃꯣꯕꯨ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯥ ꯇꯥꯅꯤ ꯏꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯄꯥꯔꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯑꯅꯤ ꯌꯥꯟꯊꯔꯒ ꯐꯝꯊꯩ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯑꯣꯏꯔꯒꯗꯕ ꯄꯣꯠꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯁꯦ ꯊꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕ ꯅꯠꯇꯦꯅꯤ ꯃꯇꯝ ꯈꯔꯗꯤ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯕ ꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯈꯤꯗ꯭ꯔꯣ ꯄ꯭ꯔꯦꯃꯤꯂꯥꯗꯣ ꯈꯣꯟ ꯈꯔ ꯀꯟꯅ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯌꯦꯡ ꯏꯆꯥ ꯏꯁꯨ ꯌꯥꯎꯔꯛꯑꯒ ꯑꯩꯈꯣꯏꯗꯅꯤ ꯋꯥꯗꯣꯏꯁꯦ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯋꯥꯕ ꯌꯥꯎꯕꯤꯔꯒꯗꯕ ꯅꯠꯇꯦ ꯇꯨꯡꯒꯤꯗꯃꯛꯅꯦ ꯁꯦꯜ ꯇꯨꯡꯁꯤꯟꯁꯦ ꯍꯥꯏꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯒꯗꯕ ꯅꯠꯇꯦ ꯐꯠꯇꯕꯤꯁꯨ ꯇꯥꯍꯟꯕꯤꯅꯨ ꯍꯧꯖꯤꯛꯀꯤ ꯂꯩꯇꯅ ꯇꯨꯡꯒꯤ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯅꯀꯣꯛ ꯈꯔ ꯊꯥꯗꯔꯒꯅꯦ ꯋꯥꯗꯨ ꯉꯥꯡꯉꯣꯏ ꯏꯕꯦꯝꯃ ꯇꯥꯃꯣꯅ ꯆꯥꯔꯤꯕ ꯇꯣꯂꯣꯞꯁꯦ ꯀꯅꯥꯒꯤꯅꯣ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤ ꯑꯗꯨꯅꯅꯦ ꯇꯥꯃꯣꯅ ꯆꯥꯕ ꯇꯣꯂꯣꯞ ꯐꯥꯎ ꯈꯪꯍꯟꯗꯦ ꯅꯃꯥ ꯁꯤꯅꯝ ꯅꯝꯕꯤꯁꯤꯗ ꯂꯣꯏꯅ ꯁꯤꯟꯅꯕꯤꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯄꯥꯔꯤꯗꯣ ꯁꯥꯎꯔꯔꯣꯏ ꯌꯥꯔꯛꯇ꯭ꯔꯦ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯍꯦꯛꯇ ꯇꯨꯡꯂꯣꯝꯗꯒꯤ ꯂꯦꯞꯄꯒ ꯀꯥꯎꯊꯔꯛꯏ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯂꯣꯞ ꯐꯪꯕ꯭ꯔꯥ ꯑꯩ ꯅꯣꯏ ꯅꯃꯥꯅ ꯇꯥꯛꯄꯤꯔꯛꯄ ꯌꯨꯝꯕꯥꯜꯂꯣꯂꯣ ꯅꯪꯅ ꯆꯠꯂꯤꯁꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯂꯥꯎꯕ ꯐꯃꯨꯡ ꯀꯥꯆꯤꯟꯗ ꯁꯨꯒꯠꯂꯒ ꯆꯩꯅꯥ ꯈꯥꯡꯂꯦ ꯄ꯭ꯔꯦꯃꯤꯂꯥ ꯑꯌꯣ ꯃꯥ ꯁꯤꯔꯦ ꯑꯌꯣ ꯂꯩꯔꯣꯏꯌꯦ ꯆꯠꯈꯤꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯦ ꯃꯈ꯭ꯋꯥꯡ ꯅꯥꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯍꯜꯂꯣ ꯏꯆꯦ ꯀꯩꯗꯧꯔꯦ ꯕꯨꯡꯉꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯩꯕꯨꯗꯤ ꯕꯖꯥꯔꯗ ꯂꯩꯔꯤ ꯍꯣꯏ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ ꯏꯆꯦ ꯈꯔ ꯊꯨꯔꯣ ꯑꯩ ꯉꯥꯏꯔꯕꯅꯤ ꯌꯨꯝ ꯐꯥꯎꯗ ꯊꯤꯜꯂꯨ ꯂꯥꯎ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯄ꯭ꯔꯦꯃꯤꯂꯥ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅꯅꯦ ꯀꯧꯕ ꯂꯥꯛꯀꯦ ꯈꯟꯒꯅꯨ ꯄꯥꯔꯤꯗꯣ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯂꯒ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯏ ꯄ꯭ꯔꯦꯃꯤꯂꯥꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯃꯈꯨꯠ ꯈꯠꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈꯣ ꯏꯃꯥ ꯇꯥꯅꯤ ꯄ꯭ꯔꯦꯃꯤꯂꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯄ꯭ꯔꯦꯃꯤꯂꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯔꯤꯗꯣ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯌꯦꯡꯉꯤ ꯊꯦꯡꯕꯗꯤ ꯅꯠꯇ꯭ꯔꯤꯅꯦ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯄ꯭ꯔꯦꯃꯤꯂꯥꯗ ꯀꯥꯎꯔꯨꯕ ꯃꯈꯣꯡꯗꯨꯗ ꯌꯦꯡꯂꯒ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯐꯨꯈꯩ ꯐꯨꯗꯣꯛꯂꯨꯔꯒ ꯉꯁꯤꯗꯤ ꯃꯤꯍꯨꯜꯁꯤ ꯈꯣꯡꯄꯥꯛꯇ ꯇꯣꯡꯈ꯭ꯔꯦ ꯀꯌꯥꯝ ꯀꯟꯅ ꯀꯥꯎꯈ꯭ꯔꯖꯥꯠꯅꯣꯅꯦ ꯑꯩꯕꯣ ꯍꯦ ꯏꯁꯣꯔ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔ ꯂꯥꯛꯎꯀꯣ ꯏꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯗ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯗꯣ ꯄꯥꯟꯊꯣꯏꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤ ꯆꯥꯛ ꯆꯥꯔꯤ ꯇꯥꯃꯣ ꯀꯩꯅꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯇꯥꯃꯤꯜ ꯐꯤꯜꯝ ꯀꯨꯝꯃꯤꯟꯅꯔꯤꯗꯨꯅ ꯑꯩꯁꯨ ꯂꯣꯏ ꯇꯥꯏ ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯏꯅꯝꯃꯗ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯐꯅ ꯈꯠꯅꯔꯁꯨ ꯑꯩꯗꯤ ꯁꯥꯎꯗꯦꯀꯣ ꯐꯩ ꯐꯠꯇꯦ ꯈꯪꯗꯈꯩ ꯍꯦꯛꯇ ꯆꯠꯈꯤ ꯃꯗꯨꯏ ꯏꯔꯣꯏ ꯃꯃꯥꯏ ꯄꯥꯟꯕꯤꯗꯨꯁꯨ ꯄꯥꯔꯤ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯃꯃꯥꯕꯨ ꯌꯦꯡꯂꯛꯏ ꯏꯃꯥ ꯇꯥꯅꯤ ꯑꯩ ꯍꯣꯔꯦꯟ ꯀꯧꯔꯨꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥꯗ ꯍꯥꯏꯔꯨꯅꯨꯀꯣ ꯑꯌꯨꯛ ꯆꯠꯈꯤꯕꯅꯦꯅ ꯍꯥꯏꯌꯨ ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯃꯥꯁꯨ ꯌꯥꯝ ꯁꯥꯎꯔꯕꯅꯤ ꯊꯥ ꯐꯥꯕꯒꯤ ꯏꯃꯨꯡ ꯑꯅꯤ ꯆꯪꯅꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯅ ꯉꯁꯤ ꯊꯥ ꯐꯥꯔꯦ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯥꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯣꯕꯦ ꯊꯣꯔꯛꯏ ꯃꯃꯥ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯗꯨ ꯇꯞꯊꯔꯛꯏ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯀꯣꯛ ꯅꯣꯟꯊꯔꯛꯏ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯅꯝ ꯅꯝꯃꯨꯁꯦ ꯄꯥꯔꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯕꯛ ꯆꯠꯄ ꯈꯨꯗꯤꯡ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯃꯅꯝ ꯅꯝꯍꯜꯂꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡ ꯃꯃꯥꯕꯨ ꯊꯤꯔꯛꯏ ꯑꯗꯨꯅ ꯄꯇꯤ ꯃꯆꯥꯕꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯏ ꯑꯁꯥꯎꯕ ꯈꯨꯗꯤꯡ ꯃꯥꯡꯍꯜꯂꯤ ꯆꯠꯂꯣ ꯏꯃꯧꯗꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯣ ꯏꯕꯨꯡ ꯑꯆꯧꯕ ꯐꯖꯅ ꯍꯥꯏꯔꯒ ꯄꯨꯔꯛꯑꯣ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯚꯥꯞ ꯇꯥꯗꯦꯗ ꯏꯆꯥ ꯁꯥꯅꯣꯏꯁꯦ ꯄꯥꯔꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯂꯝꯕꯤꯗꯅꯤ ꯄꯥꯟꯊꯣꯏꯅ
Hello, da Ningthem na college chatlabra na hangakpani kainom haigena kaino sa thairo ai lambi chatliye ngasi ai gi final exam ni wish pira roidra kai gi wish no loi hera leira dubo pira su yare dana dum phajana iram khawang chelingai da dagi wish kal en kawre kawni nangde ai nungsi da banina yari bem dada wish masing khangda gai pira su direct nabu padra dine adum fail oini wish sung pi pira su dada de dum first ta dana leiri do aina thamoi sengna nungsi baini khang chinna haidra su ne thamoi na di ayukta gi pi khrabani nungsi bai chang do dekho yari bem ai nanga mari ya nangam japonte nakhol akhak arau do taning bai phone torok pani is ai ya khak pa khonjel sida natro dada na keli se hoine handak thorak pada dine tu thara don ngakpi ne ba sem sabi ramo as tu ka che mina tar ke num khalan yare se phone thamo masti diba hai nang yau nabi namanabi mayam ga pun khraga yumda ni khangdabi do koi bi chatpi thok thak tawnu ko ei pam de ko thoi o dada nam thiba o ai se lai sabi ni luhong la kanda dada ga ai ga apam pam da khana se hojik dine ai so freedom oi ki lai sari ngai aphoba saraga ne mau oiraga maril phau yauna phattabagi saklon lawrakpadura dada na pami se ima puknung de yawrakpa asing ba saktam mapokki pithorakpa igun se pame lawro pamje do ai de aine dada semdokpa ngamare haizariba pam gera pamoira ai de nang lawrani adoda khangde freedom pambra haibu free da mi yoi khradi ai di mai da haing chapani hawane olive oil dai silo haing nan thunaba bhelabani da thame nungdang wari sasiko phone thamkibaga panthoi mamai lei thorakpada khangprek khangi khanghai hairei imau car ama panthoi gi mamangda khangkham khamjilei car dagi kumtharaklaga nupaduna hello panthoi ai khangdrabo kana oi birabano nupadu su panthoi gi manakta changsilaga nang nai khangdrasu aina nang khangadi yare wari ngak sakisi thengabu bhajabe panthoi do yam hautaba minok amaga hoi khara thengi ngasi gi de chajaragi khongkap mani thangba hui nupado panthoi gi mamang de lepsilaga yam pongamina nasak phajabai ro panthoi lambi matai de leithoklaga thok nai na kidreda sakta siga chatho chatki nupado panthoi gi matung inare nungsi na si lobi ge habani yadradi pharaga lobjaba tare waro biroi panthoi mami to ferap yenglamaga somna pambiri se kaino nupani ngami haiduna usitaba dogano wagi wachum nangangnasi usitabai wana teda aina pami se nang amtang lawjagi anirak sunaga lawjaroida panthoi sauna nupaduda khudambi thillaga hey you badamas lambi se noi napana semba garden noi na ubra ha asuk chokhattaba karamba hui hodong na pokpa machano sarok sida thadurai siba nupadu sauna mamit anido panthoi de yengi maya chiklaga nangumba kashu leitaba nupi macha amana aduk usittaba asi hairaga panthoi gi khudang paige tawrakpada yam thona faida kari film gi shooting no tungdei nupa amana khudang du tap phare panthoi mamai leithore nongthang oirambaduda panthoi pakhatlambadi kharadi phakre haibabu hojiksu mihul chengkhatkibadu lamkhangda pallibani thawna leiba mi kidaba manhanbagi wani manungdadi mihul paithokhrabani ngambai gi khudang phariba nangana hero gaiduro nupi mamangda thawna phariba thawaido offline da thambiro nongthang nokfet pariba khudang du thangatlaga nupadugi mathabak pop thai aini nangado ge habano ikotna phurade nang shoidana na kokto software kairani nakhotna phujausi asi hairaga muksu pop thai ngamba sawa magaloinana makhotna maduna nongthangi gala paina ba hotnare nongthangna makhotto tab hekta phai upai leite nongthangna mapangal fabanina henjinba ngamdre taunariba matawdo ubada lambida chatliba mi singdu yengnai ahallama changsilaktuna hai kidonarage ni bungo hoibo babo legai gi nausing chatkadaba lambi khangdrena aina takjarambani phai takadabani lambi ngauradi pharak tabani ne aikhoidi khanaraboi khalure lambi daknari waoire ahaldu wangang nangangna chatpham thokpa chatkre nongthang makhut pairiba nupaduda tawnu namana pana waraktaba thawongdo lambi chatliba mi da utkan
Nachi nachalda atopana tawradi nangsu nungai. Oh, somgi se takpiri ba haiduni ne. Hoi, nangna taktarsune isana kang democracy chatpa lamdamni. Aningba pamba phongdokpada ikoshini. Masida nangna thingadaba nate. Fundamental rights, freedom of express. Nubigidamag pambom chawri ba haidura. Hoi, kyam phawba kanano nang? Aigi ming NONGTHANG. May copy break kapado. Masay kay khangdraso hojikti note tawshila. Fundamental duty phawma sa khangdringida karigi rights. Ha, khupak sina thok thajilakani. Ha, ai kyam phawgedo changon bisanagiro. Thajilo haibraba. Panthoi lepambadagi da NONGTHANG manarurano lao chalase. Jugo chaba nate. NONGTHANGi makhut paiduna chingthoi. Sakta singsiga sharuna noiboin tordana. Nongtang kaugi su kaufam leiruine. Panthoina NONGTHANGbu makhut paiduna chingthoga pukre. Lambi punbagi panthoigi college fau wari sana sanaduna makhoi ani chatmine. Panthoi su college changhore. NONGTHANG su bazarda magi thabak amagi damak lakle. Ngamba sauningna khutum tashilaga. One day, nang inakidog yung ay gisu tanja lakini. Nupa su nupi su amatalim na tharoy. Ngasay kay car manungda luto na layramba Soba Chandra NONGTHANG hik chatkibaga kumthare. Mamito NONGTHANG na chatkiba maikayda munna yengi. Aduga ngambagi manak changsinduna law chalasi. Nang masu ngamsu ngamoy dabada. Ngasay din nang di kadawri. Ha, kumay yengi rumi kiti. As, swayda kuy na layragumsi. Chalasi law, pargam tayo ba? Kaya ino parak taba iba. Ha, kuidaw sa walisida. La odi la ohe. Amuk hana ne nupa nupi siya unadaba lai kurum. Unagesu ne natantaw no ay yaw ba nga moy ko? Kaya nang nagakuiram bro. Ado ay rade. Ha, ay nanamdan na lawri kayo no. Noy napadaw. Habjiki napadaw. Ako'y dagi mamanam ne. Kayo no hang demi. Daday mamana bora kay dawrage. Kay daw ni. Ha, hato ka lagi roy se. Yung dagahan mga maroy. Ay sikraga. Natanda po kayo ba nung ay gadro? Ani do wari sana gari thawraga chatkre. Pari, office ki thabak loiba yaba khara loisillamlaga nganta thorai. Gari du thawraga somlakpana Mani Chandragi office room da haidore. Business hour loirakpagi bank manungdo customer ama ani nattana yamna ka hena mi chinbadi oidre. Bank ki staff singdo magi counter da famduna thabak loisilakpagi metna choithokna dabi matamni. Security da hainaraga pari do bank manungda changlei. Mani Chandra mamangda leiba computer mamaido metna kupta khai yengi. Nakalda kanalai hanna yengde magi tawfam thokpa thabaktuda onsille. Sir, kinumdang jagi. Yani hangbi. Mamai di lay thoraktana khumlakpani. Form am talog jagi. Mani Chandra mamai do dum lay thoraktabida kaigi form no. Account opening gi form am talog jagi. Ngasigi di loikre hayang anta lakbiro. Adu phawba mamai to computer gi desktop screen duda adumak yengli. Makhut yetuna mouse paiduna click tawduna koyot otli. Sum lepambadagi pari pocketagi phone du lawthoklaga khingjille. Mani Chandra phone du da yenglaga paikhatli. Hello, laba. Lagtrida. Kai leino. Pari machin melaga. Namit ani palido computer gi loin oikrabo. Natugi yaudro. Namangda lerise udraba. Hairaga phone do fat kakthatli. Mani Chandra do mamit khangsing singi. Yeng thorakpada pari mamangda lepaga lerambaduda nokfet tawre. La haidaba. Lo, ngapamse. Chair ama chingthoi aduga pari bu phamhalle. Pura yai hena. Yai haisene. Lumangi saido nupi na phoidringai aina phoirage na khallabane na. Mani Chandra nokfet tawna saidu nanthai. Aidi hojiwai customer ama lepambado adu werboy khaluini. Thabak loisilakpasida mitko ude koide. Somda su thabak se thadok yadabai nemi. Bhai, nang khara thuna luhongwe. Yare madum kona wari dawse. Namit uringaida nana taringaida nacha nasu semnaba plan taw. Namit to khara lerdi computer manung jangki badari ne. Nang sidiba yare se. Yumdo ina phasan wari dawse. Law, manager ga wari hafe chanaram. Aina budi details khara di hai khrabani ngasai. Masa amta tharo wari chanage na hayobani. Pari hogalakpaga counter da famliba staff singdo mathang koyeng yenglambadagi Mani Chandra da onchalaga. Bhai, noi nupi staff khaisidi loi phajai he. Nangina karambano. Thokna nungai khidreda. Out of syllabus da ne namit singano. Munne yengselo.
lang trick lang bani. Yare bo, nupa sing sidi loin blur chale. Nang na mahele wawa. Awawa ini, mayam sino koy taan tanari se. Ha, lag padadi, Dr. Man bani. Hojik pudi makeup ko kiwagi, kulas taba mi man bay wan. Soidre, mapuki malaba sida. Anido, manager ga wari ngahak sanaram laga, kaadu dagi thorai. Manager na loan pirani haibadagi pari mayumda haraw na halagle. Lambida Premila do amo khangning ning singai. Mani Chandra phone tawshile. Kuidaure mo? Bhai, nang thabak loidri ba? Loidore, halani. Thabam da chaluse. Kwaidanu? Chala khangni. Ai ngai re thuro ko. Asumna Mani Chandra ga pari ga punna gari thauduna lakminai. Premila hoi ki gate yorakpada gari du matai oirapna khami. Bhai, nangam da changaga thuro una hairugera. Koi no mo? Koi nariro? Nacha yarum dai sida. Natulo babu ai huri kai gino. Leuroi chalage. As ngai khomi. Ai phura adi nang na kanmi na badi. Chumna chatma nattabni na ai shuki jarini. Hera. Natu gi miyum chat babu huran badung to shikai no ba. Yare se. Eramu soida. Action yaura dine ingit piraki. Ready da layu. Pari gate to hanglaga changlai. Sumang da leplaga ngahak lay. Mamit to koy lay layraga yengi. Kanasho udabaduda imungda changubasu nungaita sumangduda ngaho makhutto khongraw pocket da humlaga chatle chatlambadagi khanglep lepe areba thauna puthoklaga lepkau kawi ma baba kana lay imungdagi pasot thorakpa mapa chanai pari do kakhatlamba mayado umsili aduga tapna ima ai lai Mabu. Hai, kanagi mano. Chalo. Swaida yam kuina layrano. Nupi da khut thaba ngamba nangonda ne. Icha amuk hana sinaga doba mamado. Ay nati. Pari amuk so tapna hairai. Magam ta una jagay ma. Una drasu yari. Chalo di chalo. Taksi khasi yaw daba tawgano. Nangumba sidi ne. Kashu nate. Tumit kangumba ne. Mi usit taba sarda na. Pari tapna mong hadabida. Mi usitaba haibu kaino ima. Usitridi imane. Itay na ukhatnabada awada pasabino. Hanu thangduda. Tumit aigi nupi lawgen lakpani. Tumit mama amtaw na hanbiyo. Ibemwai, napathora adine nang soidana lichay jarani. Aina phajana hairingay da chakro. Ahal tharo. Phajana wari sage. Aduga ne icha se thilake. Yumda matam khra leijasano. Icha se makhwang thudik biraga muk hatupige haibro. Imaga khatnaraga chatkiba nate kaidaw ima tharaktoino. Ima sonbido amuk charamme khairaga lamon khumge haibro. Aina phuba nate nachana pina phuanbani. Thajadraga masada hang. Lainingkai laijo. Thamningkai tham. Daka tade. Pari wado hairamaga prap gate thoke. Kayada usitrino yengune. Ahal lamon tharake haidraga angang mana tawrise yengune. Phai. Chap chabi ngangna driphaw ichabu sungtha tharoiba. Asumna matam khara haukre. Pariso amurak anirak kauba chatli. Lau yadrabanina amuk hannasu Premilabu kaurudre. Somdana NONGTHANG magi karbarda mamai chumkhatli. Khabar thabasu tha phare. Thagi bil khomba loirakpada fana thengle. Nahan khaidi ayuki pung 8-9 da halakpani. Ngasidi pung 10 tagadawre. Cycle thauna hisab hotlibani lambida. Thadakiba seldo khaidokraga lemhauba seldo parakpada momon nokjai NONGTHANGdo nungaibagi minok natrabaso punsigi sintha masak hanglakpagi minokni hek lakpaga cycle do mafam sana insalamlaga mapagi manakta prap changlei baba hayingde Dr. Jessico ipagi sana ipagi shutawdeda NONGTHANG phamong machiduda phamthei Kaishu tawdrasu phajana laing thokse. Babana sumain leibase. Nachagi sangsar pumba mamsilakpaga chap manari. Macha amana mama mapagi damak karisu tawba ngamdradi pokpagi kari kanai. Baba, sidi nachagi tawpham thokpa ithau oiramani. Punsigi lanphamda kiduna mai leiraga chatkadaba nachado. Aidi nate. Ipagi aingondasu chili baba. Bimol machagi adugumba matawda kapsira noksira khangdre. Nokna mamittasu mapi ira chili. Icha wana banida. Baba kashu tawdine. Khongse chatpa yadaba sinanine. NONGTHANG mapagi makhongda makhod aniduna tapna nanbirai. Aduga
ꯅꯨꯡꯉꯥꯏꯇꯕꯗꯣ ꯌꯦꯡꯉꯨꯁꯦ ꯍꯥꯏꯕꯅꯤꯀꯣ ꯕꯕꯥ ꯂꯥꯌꯦꯡꯂꯒ ꯐꯔꯗꯣꯏꯅꯦꯕ